Thoubal and Kakching District Apunbalup Tagdal na Sinduna ngasi Thoubal District Sapam Community Hall da No More Politics, No More Violence Against Innocent Life haiba thimda nongmagi oiba public convention pangthokre mioi lising kaya na saruk yaduna pangthokiba nongmagi oiba public convention aduna September 9 amasung 8 da Manipur pumbada public curfew laothokle haiba warep yauna tongan ba warep kaya marumsu laokhre Public curfew Manungda miyamna lamjau sorokta tholaktuna Prime Minister Narendra Modi, Union Home Minister Amit Saha amadi Chief Minister Nongthombam Biren gi Effigy masing khangdana mai Thabiyu hainasu warep sing adu miyamda pathokladuna Tagdal gi convener Waikhom Jotinna phongdokhre. Makhatana warep sing pathokladuna Waikhom Jotinna hai tha mari hena nongmai kapnariba asi center amadi state government na khudakta lephangadabani Lanjen aduna lairiba singbu laingakna matik chaba protection piduna aki akhang yaudana masa gi mayumda halangadabani mioi bagi hingbagi lambida ayatapan piriba akoi bagi saktambu manghanduna reserve forest ki area da koktoktuna popi thariba sing takthokadabani amadi indigenous people sing athubada protection pikadabani amadi manipurda lairiba CSO sing punsinduna amata oina laurakpa firepda tagdalna sagotkani haiba warep singsu lauki haiki Thoubal amasung Kakching District ki mioi lising kayana saruk yaduna pangthokiba miyamgi mifam aduda Tagdal gi chairman Y Bhagyas Chandrana Thauram Mapu retired IAS RK Nimai amasung Manipur University gi Law Department ki head Dr. Yumnam Premanandana wangang loising oina saruk yaki miyamgi convention aduda thamari helaklaba lal asida laikhidraba thoba singi mafamda minute ani tumina leptuna ikai khumna basu utki Amit udro tuji zindagi satsariba thamari helaba narcoterrorism Mitai or Mitai da satsariba lal asida Prime Minister of India na state asida nung hoga lapidana amasung masibu kamdida na wena Union Home Minister na state asida divide and rule policy seduna sing amasung kam thayukna tomang administration satharwa amadi Manipur ki Chief Minister na State Legislative Assembly ama pamduna Manipur miyamgi yenungi singi matik saba wari ama lobang ngomdaba kaya asina maram mereka latiga kamipan amasung mapan adare September 2020 da Manipur pumbada public curfew ma tagdal Laothokhre aiga public curfew asida Manipur da juga civil society kuna amadi public kuna lamida thopi dana masibo Thabiyu beriang singa masibo Thabiyu bolehna Prime Minister, Home Minister, amasung Chief Minister akoi hokile ki sarkar ta ko ngoro thabna ai ko sing masigi Effigy sing ne ja masing tingam da jaga pumda masing Thabiyu ha se na ko ta na